ꯂꯗꯥꯈ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯤꯡꯁꯥ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 202 ꯑꯃꯁꯨꯡ 102A ꯄꯔꯤꯡꯗ ꯂꯩꯕ ꯂꯤꯇꯥꯟ, ꯃꯍꯥꯗꯦꯕ ꯑꯃꯁꯨꯡ ꯁꯤꯅꯥ ꯀꯩꯊꯦꯜ ꯌꯥꯎꯅ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯦꯇ꯭ꯔꯣलिꯡ ꯆꯠꯄꯒ ꯂꯣꯏꯅꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯁꯤꯗꯣꯛꯇꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, CSOꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯊꯝꯅꯕ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯍꯥꯁꯤꯡ ꯍꯤꯡꯁꯥ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯆꯠꯅꯕꯁꯨ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯃꯤꯌꯥꯝꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯊꯝꯅꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯅꯕ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 5ꯗ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯒꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 72 ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 73ꯒꯤ ꯃꯔꯛꯇ ꯂꯩꯕ ꯃꯐꯝꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌా ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯀꯟꯇ꯭ꯔꯤ ꯃꯦꯗ ꯂꯦꯊꯔꯗ ꯒꯟ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ 9mm ꯄꯤꯁꯇꯜ ꯑꯃ, ꯃꯦꯒꯥꯖꯤꯟꯒ ꯀꯣꯟꯅꯅ .22ꯒꯤ USA ꯄꯤꯁꯇꯣꯜ, ꯔꯦꯗꯤꯑꯣ ꯁꯦꯠ 4 ꯑꯃꯁꯨꯡ IEDꯒꯤ ꯂꯦꯝꯍꯧꯈꯥꯛ ꯄꯣꯠꯂꯝꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ꯫